Mayam Bukrum Zari Dom the Biribas Impact News ni I Joyshree Usham Impact News ki Manung Huna the Taram Nokchari. Ngarang asi hozik Imphal city Imphal area manung days da hoziki charang naba irang mayam thoki hozik Mara Pai bi mai ben singna lambi da thokna hoziki BJP gi office thomjin naba hona khiba adagi security personnel singna Tiaga sel mayam kaptuna tan khai khiba masi kapnaba sigumba irang zingarang atheng phawba khoina chathakiba thengnaki aduga ngasi ayu angan bada yamna mayam gidamakti am shocking oiba haigadra ama speculation ama circulate torpa ade chief minister n BIREN mahaki from dagi thadoklagani haibagi sigumba pauzi media reports mayam thengnarakpadagi hojiki Manipur gi tongan ba mafam dagi lakpa imai ben sing adagi CSO gi mihut sing mayam na hojik chief minister gi banglo gi mamang dagi hojik Raj Bhavan phawba thomjinduna lambi je thingduna hojik chief minister n BIREN na hojik leiriba hojiki Manipur gi valency gi marak se sidam haki from thadokpa yaroi tangdu laita daba leiringai cheraga sida from thadokpa yaroi Manipur gi MLA amadi minister kanam tana moi gi from thadokpa yaroi haina Imphal manungda Chawna irang thoki Imphal kaktana tabida hoje Kakching adagi Bishnupur atopa district sing da su asikum masigi irang asi thoki aduga chief minister na maki CM Banglo dagi hoje governor bhawboda laktuna resignation letter pisna bagi lakmatam da hoje lambi da thatna maki convoy maki gari se chathan khide masina maram oiduna Chief Minister na magi from thadokna bagi da makta resignation pisan gani toram bagi magi thorang adu ngamkhide aduna aduga khara ikoi dana pung ahum ta dringai mamang da Chief Minister n BIREN na Twitter da post ama thagalakhi mahakna hai khibagi matung inna Twitter post ri matung inna mahakna haibasi miyam da hakna clarification ama pizage hojiki yamna chiraba tanja sida hak aigi Chief Minister gi from dagi resign tawroi habigi clarification asi miyam da pirakhi aduna ngasi akhona puzariba topic CM BIREN decided not to resign hiramasida manu huna khana naba akhoi gi studio da election biriba panelist ahan bada haki right makta da election biriba Senior Advocate Oza Khaidem Mani, General Secretary, Senior Citizen for Society Manipur, Oza Butaram Nokchari. May I thank the election biriba Oza Dr. Chinglen Maisnam, Professor Economics, Manipur University, Oza Butaram Nokchari. Aduga akhoi ahum suba panelist oina Oza Pradeep Phanjoubam, Editor Imphal Review of Arts and Politics, akhoi studio da ngaki manung da election birakani haibagi adukumba pau fangzare. Ahan badahak Oza Khaidem Mani lakchage Oza hoziki